มาคุยพี่เราเจ้าลอยเนี่ยไอ้ด่าก็ตะกันไงนะแต่ไอ้หน่วยเดียว Hello everyone, मैं आवाज़ न्यू ब्लॉग ता मुझे है ना तरह नौचरी तो मैं आवाज़ से की वीडियो से भी संडे की ब्लॉग से तो उपाय लेते ना ये हाँ संडे की नता ना तो मैं आम ऐ होती है ब्रेकफास्ट तो के तो ये ब्रेकफास्ट से चाक नो इन्हें तो ज़रा के चाका अंगों बका ना तो ना फिश तो नहीं लुज़ा ब्रेकफास्ट आना तो वगैरह ना अदोगा आई so kalau ada piti ni dalam isu ni, siang kamu nanti kelai, siang tu kira, sama nak batin jagai bagai nak poli, magi matau tu kai no jagai tu kai bapot pa, jagai tu kai balit pa, aku jadi ahan bai beli khang dera bening na. Aduh nih, nak ubah strategi ada kaya suka. Ini saya sih dulu segak kan ni. Apa? Yang dulu nih, tahu gigi kita pengen mereka yang lada. Mau bawa kita sudah kerja, tu mau bawa kita tajan gigi uji memang. Thà konan loi deh. Pelang marina suti gigi thà deh, mau lahan aina lahan sandi dah suram bani ba. Lahan ini deh. Mang sandi dah, ahang sandi dah suram bani. Sandi ni na school jati adu gi. Kang tahu di. Yuji churi tu. Hei deh yang tu. Hui mama ida kata ni. Mama isi jalur ni masih tahu je. Kenapa hui mana sih? Kang ke? Cucu. Kenapa hui orang? Mana kong ada ni ni? Nang paisa pi phang berapa nang? Kayu ni mesti suino. Merang lagi. School satu. Merang. Kayu satu di school. Merang tiga. Nang si paisa phang ni nang school kat tokso ini dah. Si orang ni paisa kita mesti suri miong. Apa tak tahu tahu halam ini. Kadai nang atai tahu apa yang tu di. Atai amat tak. Jod. Aku ini patingan bagi. Lupa क्या पी रही बा तरा 추뇨 까나 카나루 이거 낭 응? 까나 카나루 이노 까나 카나루 이노 까나 카나루 이노 포르게 까나 카나루 이노 또 포르게 하이라 리 전도 거니 포르게 깨타버려 포르게ฮะอันนี้เรามีขนมไว้บระให้บระขนมงางดิงางอีกครั้งนึงบะพูดอะไรใจดูใกล้จังเลยพูดอะไรน้องเรามีขนมให้บระอีน่ะแกเฉลยนี่มึงยังพูดอะไรตัวพูดอะไรมีขนมอีน่ะให้นี่มีขนมมีขนมให้นี่นะมีขนมไว้น่ะจำไม่มีขนมนี่จะได้กินอ่ะได้จงมาโดนขังแต่สิมาโดนขังชุนมาคุยพี่เราเจ้าลอยเนี่ยอามาดูพี่เราดูนั่นเตะอามาดูดูพี่เราอามาดูพี่เราอามาดูมวยน่าจักพี่จะดรอมวยน่าจักตัวละนี่ผมก็คนทุกละนี่ผมจักพี่จะได้จักพี่จะดรอมวยน่ะพี่จะเดียนี่นะจักพี่จะดรอเช่มาม่าเด็กคงจะตัวเดียวแบบนี่นะจักพี่จะดรออยู่คงพี่จะเดียวจักพี่จะดรอมวยน่ะจักพี่จะดรอใช่ตัวกันจะขนาดจักพี่จะดรอพี่จะเดียจักพี่จะดรอมวยตุ๊มันจะจักลายไม่จักปลอกตุ๊พามแล้วมันกว่านี้ชิดจะใช่ไอ้ข้อมันตั้งไงเลยเดี๋ยวมันนั่ง
ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯦ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯑꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯄꯣꯊꯥꯕꯁꯦ ꯐꯪꯉꯣꯏꯗꯧꯔꯤ ꯑꯗꯣ ꯃꯃꯥꯅ ꯍꯥꯏ ꯁꯦꯡꯗꯣꯛꯄꯁꯤꯁꯨ ꯁꯦꯡꯗꯣꯛꯑꯝꯃꯣ ꯍꯥꯏꯅ ꯑꯩꯅꯗꯤ ꯉꯝꯃꯣꯏ ꯍꯥꯏꯖꯔꯕꯅꯤꯀꯣꯅ ꯁꯦꯡꯉꯒꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯐꯔꯦ ꯁꯦꯡꯉꯦ ꯁꯦꯡꯉꯒꯦ ꯍꯥꯏꯅ ꯑꯩꯁꯨ ꯄꯨꯊꯣꯛꯑꯒ ꯍꯥꯏꯗꯤ ꯃꯣꯠꯄꯗꯣ ꯍꯦꯟꯖꯜꯂꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯐꯣꯛ ꯑꯣꯏꯕꯅꯤ나 ꯊꯥꯎ ꯅꯨꯡ ꯆꯣꯡꯉꯒ ꯍꯦꯛꯇ ꯅꯞꯁꯟꯅ ꯂꯩꯌꯦꯕ ꯄ꯭ꯂꯥꯁꯇꯤꯛꯁꯤꯗ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯣꯠꯄꯁꯦ ꯌꯥꯝꯅ ꯍꯩꯅꯗꯦꯕꯀꯣ ꯑꯩ ꯃꯌꯥꯝ ꯂꯥꯏꯔꯖꯔꯁꯨ ꯍꯥꯏꯗꯤ ꯂꯩꯕꯥꯛꯀꯤ ꯌꯨꯝ ꯑꯣꯏꯖꯔꯁꯨ ꯋꯥꯒꯤ ꯌꯨꯝ ꯑꯣꯏꯖꯔꯁꯨ ꯑꯩ ꯃꯣꯠꯅ ꯂꯩꯕꯁꯦ ꯌꯥꯝꯅ ꯍꯩꯅꯗꯦ ꯆꯥꯏꯔꯒ ꯂꯩꯕꯗꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯂꯣꯏꯁꯟꯕ ꯉꯝꯃꯤ ꯑꯗꯣ ꯃꯣꯠꯅ ꯂꯩꯕꯗꯨ ꯑꯗꯨꯝ ꯇꯨꯀꯠꯆꯕ ꯍꯪꯒꯣꯏꯕ ꯃꯤꯅ ꯀꯩꯅꯣ ꯇꯧ ꯑꯗꯨꯝꯕꯗꯣ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯗꯣ ꯃꯤꯅ ꯎꯔꯕꯅꯤꯅ ꯀꯣꯟꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯊꯝꯕꯗꯣ ꯉꯝꯗꯦꯕꯀꯣ ꯑꯗꯨꯅ ꯐꯔꯦ ꯄꯨꯊꯣꯛꯑꯒ ꯑꯩ ꯄꯣꯊꯥꯗ꯭ꯔꯁꯨ ꯑꯩ ꯁꯤ ꯊꯕꯛꯁꯦ ꯂꯣꯏꯁꯜꯂꯝꯃꯒꯦ ꯍꯥꯏꯅ ꯕ꯭ꯔꯁꯅ ꯇꯧꯔꯒ ꯐꯖꯅ ꯁꯦꯡꯗꯣꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩ ꯏꯁꯩ ꯇꯥꯅ ꯇꯧꯔꯤꯅꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯁꯤꯗ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯑꯗꯨꯒ ꯁꯤꯁꯦ ꯄꯞ ꯇꯧꯅ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯐꯥꯏꯅꯂꯤ ꯂꯣꯏꯔꯦ ꯀꯣꯟꯁꯤꯡꯁꯦ ꯑꯝꯇꯪ ꯍꯥꯞꯆꯤꯟꯈꯤꯒꯦ ꯑꯗꯨꯒ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯝꯕ ꯍꯧꯒꯠꯂꯦ ꯖꯤꯔꯥꯒ ꯃꯣꯔꯣꯛꯀ ꯇꯛꯎ ꯍꯥꯏꯁꯤꯁꯨ ꯑꯩ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤꯅꯤ ꯌꯦꯡꯉꯣ ꯇꯛꯇ ꯉꯥꯏꯔꯤ ꯇꯛꯊꯣꯛꯈꯤꯒꯦ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯗꯧꯗꯣꯔꯤ ꯑꯩ ꯂꯥꯛꯑꯒ ꯇꯛꯀꯅꯤ ꯍꯥꯏꯅ ꯇꯛꯑꯒ ꯆꯥꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯌꯦ ꯋꯥ ꯉꯥꯡꯀꯅꯨ ꯀꯩꯝꯀ ꯃꯌꯥꯝ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝꯅ ꯁꯥꯕꯗꯁꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯁꯥꯕꯅꯤꯅ ꯑꯩꯅꯦ ꯇꯟꯕꯅꯁꯨ ꯂꯣꯏꯔꯦ ꯇꯟꯅ ꯑꯩ ꯇꯛꯇꯕ ꯌꯥꯗꯕꯒꯤ ꯇꯛꯑꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯖꯤꯔꯥ ꯇꯛꯄ ꯂꯣꯏꯔꯅꯤ ꯖꯤꯔꯥ ꯇꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯣꯔꯣꯛꯃꯨꯛ ꯇꯧꯋꯦ ꯑꯗꯣ ꯃꯣꯔꯣꯛꯁꯤꯁꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯇꯛꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯇꯛꯄ ꯂꯣꯏꯔꯒ ꯑꯩ ꯇꯛꯏꯉꯩꯗꯅꯦ ꯄ꯭ꯔꯤꯌꯥꯡꯀꯥꯁꯨ ꯀꯟꯅ ꯂꯥꯛꯑꯦ ꯈꯪꯉꯕ ꯃꯣꯏꯗ ꯆꯠꯂꯨꯁꯤ ꯑꯗꯨ ꯇꯧꯔꯨꯁꯤ ꯈꯣꯠꯂꯨꯁꯤꯅ ꯃꯥꯁꯨ ꯉꯥꯏꯍꯟ ꯊꯝꯃꯦ ꯑꯩꯅ ꯉꯥꯏꯈꯣ ꯑꯩ ꯀꯩꯅꯣ ꯇꯧ ꯂꯣꯏꯔꯒ ꯂꯨꯖꯔꯒ ꯆꯠꯀꯦ ꯍꯥꯏꯅ ꯁꯥꯔꯕꯅꯤꯅ ꯑꯩꯁꯦ ꯃꯄꯤꯒ ꯂꯣꯏ ꯇꯥꯔꯦꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯀꯞꯊꯣꯛꯑꯦ ꯀꯞꯅ ꯊꯕꯛ ꯁꯨꯔꯦ ꯁꯟꯗꯥꯋꯥꯏꯔꯝꯒꯤ ꯚ꯭ꯌꯨ ꯊꯕꯛ ꯂꯣꯏꯔꯒ ꯀꯣꯏꯊꯣꯛꯂꯛꯏ ꯑꯩꯅ ꯀꯧꯔꯛꯇ꯭ꯔꯗꯤ ꯅꯪ ꯕ꯭ꯂꯣꯛ ꯅꯝꯕꯩ ꯃꯇꯝ ꯐꯪꯒꯗ꯭ꯔꯥ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯒꯥꯔꯤ ꯄꯨꯗ꯭ꯔꯦ ꯉꯁꯤ ꯈꯣꯡꯅ ꯆꯠꯂꯤꯕ ꯑꯩ ꯅꯣꯏꯃꯟꯅ ꯃꯤꯠ ꯎꯗ꯭ꯔꯤꯁꯤꯗꯤ ꯇꯨꯝꯃꯨꯕꯩꯅꯤ ꯄꯣꯝꯈꯠꯄꯒꯤ ꯀꯞꯄꯨꯕꯒꯤ ꯆꯠꯅꯤꯡꯉꯦ ꯃꯈꯣꯡꯅ ꯂꯣꯏꯔꯦ ꯁꯨꯛ ꯁꯥꯕꯁꯤꯗ ꯈꯣꯡꯅ ꯇꯨꯃꯤꯟꯅ ꯆꯠꯂꯨ ꯌꯥꯝꯅ ꯅꯛꯄ ꯑꯣꯏꯗꯤ ꯋꯥꯝꯅꯤ ꯁꯤꯀꯩ ꯁꯥꯕꯗꯧ ꯑꯣꯏꯗꯤ ꯑꯣ ꯍꯣꯏ ꯈꯣꯡ ꯆꯠꯄꯤꯒꯦ ꯁꯨꯛ ꯁꯥꯕꯁꯤꯗ ꯈꯣꯡ ꯆꯠꯀꯦ ꯇꯦꯡꯀꯣꯏꯗꯤ ꯂꯥꯛꯑꯦ ꯑꯣꯂꯥꯡꯃꯟꯈꯤꯗꯅ ꯁꯤ ꯑꯗꯨꯝ ꯂꯤꯠꯂꯒ ꯂꯥꯛꯑꯦ ꯀꯩꯁꯨ ꯌꯦꯡꯉꯨꯅꯦꯁꯦ ꯑꯩꯅꯅꯦ ꯏꯁꯥꯁꯦ ꯅꯣꯏꯔꯦ ꯍꯥꯏꯗꯅ ꯀꯔꯤꯝ ꯆꯥꯔꯔꯣꯏꯒꯦ ꯈꯟꯖꯕꯅꯦꯕ ꯃꯥꯅ ꯆꯧꯃꯤꯟ ꯆꯥꯁꯤ ꯍꯥꯏꯅ ꯆꯧꯃꯤꯟ ꯍꯧꯕꯩ ꯅꯝꯐꯨꯗ ꯄꯨꯔ ꯂꯥꯛꯏꯅꯤ ꯃꯣꯃꯣ ꯂꯩꯔꯛꯑꯦ ꯑꯗꯣ ꯃꯣꯃꯣꯒ ꯀꯩꯅꯣ ꯅꯪ ꯀꯨꯀꯔꯁꯦ ꯈꯨꯝꯕ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯣ ꯆꯧꯃꯤꯟꯒ ꯆꯥꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯆꯧꯃꯤꯟ ꯍꯧꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯣꯃꯣꯁꯨ ꯄꯨꯊꯣꯛꯑꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ ꯅꯣꯛꯑꯦ ꯉꯥꯏꯍꯥꯛ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯁꯤꯅꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯃꯊꯪ ꯉꯥꯏꯕꯤꯔꯝꯃꯣ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯤꯔꯝꯃꯣ